ngasi phongkiba chiphongsingnagi maru eba pau khara imung amagi angang mari iraknabada sirei. Uttar Pradesh ki Lalitpur district da hameng ama kannanaba hotnabada imung amagi angang mari pukri amada iraknabadagi sire haina yum sakasa numita police na phongdokre. Sahi 8 fawbagi manungda leiba angang sing adu laibak pokpa numita hameng adu kannanaba isingda kumthabada iraknaba yawbadagi amana amabu kannanaba hotnabada loinamak iraknaduna shiba mali haina Lalitpur gi Superintendent of Police Mirza Baigana phongdokhi. Laikhidraba sing adu Rabindra sei 13, Birjendra sei 8 amasum makhoi cousin sing Arvan sahi 9 amasum Narendra sei 8 ni haiba masakhangkhre. Makhoi loinamak district asigi Pura Kala Police Station ge manung chanba Sabar Village da leibangaktani. Laikhidraba Rabindra amasum Birjendra gi mapa makundi lanadi miyue amana lanthum gi nungainadaba leibana angang sing adu hat khiba oigani haibagi singnaba phongdokhi. Wafam asigi matangna thijinbagi thabak sathari haina police na phongdokhi. Government ki wangangloi amana Lucknow da hai angang mari laikhidaba aduda Chief Minister Yogi Adityanath na waba phongdokhre amasung imung aduda norms ki matung ina financial cooperation pinaba mari lenaba officials singna khangankhre. Amaromda Walia district ki Riyoti area gi Dakhan Bahadurpur village ta leiba Gagra Turel dasu nupi masa ani iraknaduna sire haina police na phongdokhre. Mega sei 8 amasum Susmita sei 9 leba pokponumita Turel aduda iruzabada iraknabadagi laikhidabani haina police na pankhi haina pausesna makhatana phongdorokli. Yamna ngakningai oiraba atopa paw manamu punsi chupa phadokpikhre. Sahi 13 khakta ngai dibi nupi masa ama phaba amasum izat manghanbagi maralda local court amana miyoi ama punsi chupa phadokpi khibaga loinana atopa miyoi anina sahi 10 thabak shuraga jail la thambagi dandi pikhre haina yum sakaisa numita official singna phongdokre. Wairia police station ki manung chanba khun amadagi nupi masa adu English singaniga 13 ki June 19 da kidnap tawkhibani haina Superintendent of Police Devendra Nathna phongdokhi. Mira kaubi nupi amana mahaki nupa Bhagawan Elias Balarar gi matenga loinana victim adu phakhi amasung Bihar gi Saran district leiba Rajesh Rai kauba miyoi amada yonthoki haiba thijinbadagi khangma ngamkhi haina SP na makha takhi. Adudagi Rajesh na nupi masadu Chhattisgarh pukhi amasum izat manghan ki haina SP na phongdokhi. Case ki hearing da nakal animaki warol taraba matungda special judge Pokso Shiva Kumar na leba pokpa numita Rajesh Rai bu punsi chupa phadokpi khibaga loinana lupa 85 gi fine amasu tawkhi. Masigi mathakta Bhagawan amasu maki nupi Mira Devi buna sahi 10 thabak shuraga jail da thambagi dandi pi ki haina SP makata na su phongdokhi. Atopa paw manamo Afghanistan gi Takhar province ta policeman kungam Afghanistan gi awang thangba Takhar province ta leiba police ki checkpoint sing da militant sing da landabada senior officer ama yauna policeman kungamanga sikre haina provincial government ki spokesman Muhammad Jawad Hazari na phongdokre. Yum sakisa numin ayu angan mera province ki konung Talukan city gi mapan masjid I Safid area da Taliban lalhauba singa security force sing na nungmai kapnabada senior police officer Ras Muhammad Dorandis yauna policeman kungamanga gi punsi mangkhre haina Hazari na phongdokhi. Ngaihak nungmai kapna ki baduda Taliban militant yamdrabada 13 siki haina sumangna phongdokhi adubo ahenba akupa marul singmangna phongdokhi de. Maraksida pawgi likhun kharana thawdo aduda sikiba migi masing masidagi helamba yai haina makoina thajai haina phongdokhi. Taliban gi maikaidigi haujik phawbada wafam amata phongdoktri haina su paksiyesna makhatana phongdorakli. Atopa paw manam Assam da Dr. Hatpada senaba worker ama sibagi dandi pinaba amadi kunga marina jail da mapunsi chupa jail da thamnaba ko na rai takhre. Assam da mamang sahi August thada mof amana medical doctor ama heart kibagi charge ta ngarang Jorhat High Court na Tea Garden worker ama sibagi dandi pinaba amadi worker asigi khongloi kunga maribuna mapunsi chupa jail da thamnaba rai takhre hen agency ki pauna phongdokli. Sibagi dandi pinaba rai takraba convicts adugi maming Sanjoy Warowar kawi mof adugi prime accused ni aduga atay accused kunga mari aduna crime scene aduda mateng pangmani haina police na thagalakhiba charge sita yumpham oiraga main accused asibuna sibagi dandi piraga maki mateng pangba khongloi sing adubuna life imprisonment gi dandi phangananaba rai takhibani haina agency ki paw aduna palli.
पुलिस की केस हिस्टोरी की मतुंग इना जोरहाट लेबा टी स्टेट हाइना खंगनबा चागी फार्म अमदा थबक सुबा यावबा वाकर अमा मसा नाबदगी ममांग सही अगस्त 19 फार्म अदुदा एटेच तब हॉस्पिटल लायेंगनबा पुसिलुबदा हॉस्पिटल अदुगी मेडिकल डॉक्टर देवेंदाता हॉस्पिटल अदुदा लैरमदबदगी कोइथी थीरबा मतुंगदा क्वार्टर निगाइदना लाइथोकलंबा थेंगनखी हाइदी निगाइदना लाइथोकलमलिबा डॉक्टर असि हाना मेडिकल प्रोफेशन दा लैरमबदगी रिटायर तौखिबा मिसकनी मा थिनरिङैदा अनाबा वाकर अदु डॉक्टर अदुना यरोक्त्रिङै पुंग अहुंगी ममांगदा सिखिबगा लोइनना खुदक्ता संजोइना लुसिंगबा वाकर खुटपु अदुना मोप अमा सगलगा मसा पाइदनो कुइसिंग सिंगबा खोंपाकना काउक्सिनबा खुटपाकना थाजिनबा किन्ना थिंदतपा अकाइबा मिंगसेलगी मसेना मसादा लेंथतपा तौदुना ओट नैबदगी डॉक्टर अदु लेकनबा नंगदना सिखी हाइबसु केस हिस्टोरी दा यावी हाइरी पावसी हेक फंगबगा पुलिस टीम अमा लाक्तुना कन्नबा होनबदा माइ पाकपा ngamdana सिखिबगा लोइनना खुदक्ता मोप सगतपा टी स्टेट की वाकर 19 फगलबा मतुंग मोप वायोलेशन अदुगी मतंगदा पुलिस न केस लखलगा इंक्वायरी सतखी इंक्वायरी लोइदुना ममांग सैगी सेप्टेम्बर 23 दा जोरहाट की कोर्ट पुलिस न चार्जशीट थगतपा लेख्रे कोर्ट न चार्जशीट अदुगा मरी लेनना सेंटेंस हियरिंग सथरिङैदा वाकर अमा सिखिबगा लोइनना अतोप तरु अमना मरा लैति हाना एपेक्स कोर्ट असिना लौथोकलबा मतुंग मियोय 15 अदुगी जजमेंट ngarang अमु मखा ताना लौथोखिबनी हाइनसु पाउसियेसना मखा ताना फोंदोरखली अतोप पावमना मु यानसे खुयेक पिनिंगले मोइबादगी सेंदोहनबा पामली हौखिबा सयोल नागा पिस्तो असि यानद्रे हाइबगी थाजनबा कन्ना पोकनरकपा अमसुंग नेशनल सोशलिस्ट काउंसिल ऑफ नागालैंड इशक मोइबाना हंदकता नागासिंग असि इंडिया की सरुक सुओय ओइरोय लोइनना इंडियन कॉन्स्टिट्यूशन यारोय हैना फोंदोखिबगी सारांग नरिङै सैरकसिदा वर्किंग कमिटी ऑफ द नागा नेशनल पॉलिटिकल ग्रुप NNPG ना इंडिया गवर्नमेंट का याना सिरोल खुयेक पिननबा सेम सार हैना फोंदोखरे पावसिगी मतुंग इना नागालैंड की चीफ मिनिस्टर नेफ्यू रियो अमसुंग ऑपोजिशन की लुसिंगबा TRJ लियांगना नॉर्थ ईस्ट डेमोक्रेटिक अलायंस नेदा की कन्वेनर ओइरिबा असम की मिनिस्टर हिमंता बिस्वा शर्मा लोइनना नागासिंग इंडिया गवर्नमेंट का सनरिबा वारी असि की मतांगदा यूनियन होम मिनिस्टर अमित शाह का न्यू दिल्ली दा उनखरे हाइरी NACN-IM का सेंटर का COVID-19 की लाइसेट मरक्ता दिल्ली दे सनखिबा वारी अदु नागा लहरुप असिना तोंगानबा फिराल अमसुंग कॉन्स्टिट्यूएंसी की वफम दा मुक्तुना लैखिबना मरम ओइरगा मखा सथबा यादना लैखिबने अमरमदा नागा पॉलिटिकल ग्रुप सु सेंटर का तोंगानना वारी सनरिबने नागा नेशनल पॉलिटिकल ग्रुप की कन्वेनर एन कितोकी जिमोमी ना हाइकी प्रोग्रेसिव ओइना वखल खनबा कांगबुना मनुंग मपा नाइदना अककनबा पॉलिटिकल मैप अमा थमरगा सही अहुम वरी सनबना सही कुनगुमदो हेना वरी सनबा कांगबुदगी हेना यानबा पुरक्पा ngamle हेनसु पाउसियेसन मखाताना फोंदुरगले थैंक यू।